Online Manipurgi numidangi pau miing tabiriba pumnamakpu thoilaishrumna khurumjari ahanbada maroiba pau. Assam Rifles sindorakpagi mayokta kotuna khongdang changsilagani lauthokre. Assam Rifles sindoknaba honarakpagi mayokta Committee on Tribal Unity kotuna hayengdagi kangpokpida paksana khongdang changsilagani haina lauthokre. Kotugi maikaidagi phongdorakpada India lengangna Assam Rifles ki mahut CRPF sindoknaba honariba se khudakta handokadabani haibaga loinana irang asida Assam Rifles na maru oiba thodang lauri haibasi center na khangadabani haina thamlakli. Makha tarakpada Sambit Patra Imphal thadokre Chief Minister Biren Minister MLA singi fireb Hayeng khanglaba yai. Manipurda hojik tholiba kanglupki irang asi matam khara lepluraba matungda September amadagi Kuki narco terrorists na drone bomb yauna kapsilaktuna miyoi ama hatkhiba kaya amana so apan nanglakpagi watho asi national media singda choba issue ama oirakpadagi Bharatiya Janata Party BJP ki national spokesperson masu oiriba Northeast State ki coordinator MP Dr. Sambit Patra numinini ki khongchata Manipurda laglamba adu ngarang chatkre MP oiriba coordinator Dr. Sambit Patra na Imphal thadokhraba matungda Manipurda Chief Minister N Birena Luchingba lenga asida yauriba cabinet minister sing support tawriba tongan political party ki MLA singi fibam hena lusilakli thasi ki ahumda Sambit Patra na Imphal da laktuna Chief Minister N Biren BJP amasung Manipur State ki President Adhikari Mayum Sarda Manipur Legislative Assembly ki Speaker Thokchom Saritya Barta yauna Cabinet Minister khara unaduna wari sanaramki mangna Manipur da laglamba adu Aronba khongchat oina press media gi miyoi fawba khangankhide mangna chatkhra matungda laglami haiba khanglakhibani Sambit Patra na BJP lengakta sawgaliba MLA singi oiba mifam ama ngarang nungthil pung ama rom taba matamda pangthokre ngarang Chief Minister N Birena chair lauduna pangthokkiba mifam aduda ruling MLA oina punna 85 leibagi manungda Kuki yaudana 95 na sawgalibani makhoigi marakta minister khara yauraga NPP amadi NPF ki yauraga punna MLA kun khaktana mifam aduda saruk yakhi hairi ngarangi mifam aduda ruling da leiriba MLA sing thokliba irang asiga mari leinana resignation taunaba hawdongnaraglabasu MLA masing sudabana Fireb adu laubang ngamkhide hari aduma pungarang saruk yahodaba MLA sing amuhanna aiba cherol thaduna Hayeng September 3 ta Chief Minister gi office ta mifam famduna makhatana lenga asi paimin nakhigadra natraga Chief Minister yauna MLA sing resign tawgadra haibagi fireb lorokpa yai haina press na phangba awangba thaki source amana hairi makha tarakpada lengangna si bhakchang lawradrabadi CM gi bangloda thamjilagani Manipur miyam gi punsi amadi lanthum ngangnaba thagat khibalamda masigi luchingbasing na chahi ama makha helaba Kuki narco terrorist singi ka henba thawong asi mayoknabagi mahuta khangsin nadana layakliba matam sangle ngasi Kuki narco terrorist singna mapangan kallaba bom kaya tonglawida landarakpada natana moirangi hanagi Chief Minister gi yumda chatharakhiba bom gi landa ahal oiraba arangbom ama laikhitaba adu lenga asina soibadagini laikhidraba hakchang asi Rims Hospital pukhatnaba hotnabada maikai adongi miyamna moirang lamkhaida thingduna lengang mapu singna laikhidrabagi hakchang lawba lakadabani karigumba lengangna Hayeng fawbagi manungda lawba laktrabadi BJP lenga asina mana oina laikhidrabagi hakchang asi Hayeng Chief Minister gi bangloda thamjilagani haina mara paibi ima amana pendaba phongdokre makha tarakpa update ta Hayeng School College sing suti thadokre Manipur ki hojik oiriba tangdu leita daba fibam asigi yenglaga Hayeng September 8 Manipur da leiriba government private aided amadi central school sing yauna state sigi college sing suti thadokre lenga ki education aids ki director L Nanda Kumar thokpo order amada Department of Education school ki makha da leiriba Zonal Education Officer sing na makhoi gi jurisdiction da leiriba school sing da orders gi matung ina mathau taba thabak lokhut kadabani haina su khanghalagli amaram da Higher and Technical Education gi Joint Secretary Laisram Dolina thokpo order amada Manipur da college sing suti thadokhibani makha tarakpada Kuki militant sing na drone sijinaduna bomb thadabadu sijinakhiba ambulance ki mari makhong khangba ngamle Maitai gi khul sing takthoknaba Kuki militant sing na drone attack tawrakhiba aduda sijinakhiba ambulance ki mari makhong khangba ngamle haina awang bathaki intelligence ki paw amana hairi News 18 ki paw amagi matung inna hariba ambulance adu lei makhongi mafam amada gi police na phangba ngamle hairi haukiba September amada ambulance asi Kuki militant sing na thaba ama sijinaraga drone amadi afaba makhal gi khulai sing sijinanduna kautru maitai khulda bomb thadaraktuna mishi mina amadi asopan thoan khibani Drone dagi bom thadarakhiba aduda chahi 38 gi yumgi mau ama yauna miyoi ani siraga atai
miyoy kaya amana asopan nangankhibani. Pulisna hauji Kuki militantsing asi afaba makhagi drone sijinanduna kautruta nandarakhiba adu chenabasingi mathakta thabak lokhatkani haina phongdokhiba laikhre drone bombing amadi nongmai kaya kapsinduna landarakibagi matung nupi ama sikhibagi thawong adubu nungaiba phongdokpagi video clip ama social media da miyamna phangnaba laikhrabani. Amaromda intelligence ki pau amagi matung inna Manipur da drug lalonbagi sanpham asi charawna crore listing humpu oigani. Hariba drug sing asi foreign agency oiriba China, Myanmar amadi Thailand na control tawri hiram asida sijinbagi thabak tawriba agency singi matung inadi Manipur da drug economy na maram oiraga kanglup ani na chawna khut thoknarakpani hairi. Myanmar gi drug cartel na Manipur da khudam channaba honari loinana China gi business men sing na achoba sanpham kaya Manipur amadi Myanmar da thadaduna Manipur asi India da drug thadoknaba safaba lambi oinaba honari haina su report asida palli. Makha tarakpada Indo-Myanmar paringda Mongjang village da nongmai kamnabagda Kuki militant ama sire. Kuki khulai paiba singa tampaki lalauba lup amadi lanmi singa khuthoknabagi thodokta Kuki khulai paiba ama sire hairi. Hariba thodok asi ngarang numidang pung 10 makairom taba matamda Manipur amadi Myanmar anigi lonnaba border pillar marfu mathoi manaki Mongjang village amadi Moijoy village ta thokibani thodok aduda laikhidraba Kuki khulai paiba adu moregi Yangau Pokpi village tagi Mr. Tongkohau Lofo Apokpa Pingam Japau Lofo Kauba Myoy ama oirambiyai haina thajanari chap chaba paudi phangba ngamdri. Ningsing bayabadi tha asigi marigi ayuktagi Myanmar dagi ngamkhai saruk oiriba Minda village ta KNFB amadi NSCN-IM anigi marakta khut thokna khibagi thodoksu laikhrabani. Maduda KNFB gi maikaida asi ana yaukhibaga loinana NSCN-IM gi lanmi amasung aso apan nang kihairi atopa pau gili khun amana ngarang numidang athengbada More college manakta KNA amadi village volunteer singi marakta khut thokna bagi thodokta miyoy ama sibaga loinana miyoy ama soki hari asokpa amadi siki hari ba miyoy sing adogi maming matha amadi laifam press na phangba ngamdri. Makha tarakpada Bishnupur district ki Tronglaubi maning lekai da Kuki militant sing na bom ahum kapsinduna landarakre. Afaba makhagi khulai paiba chin Kuki narco terrorist na ngasi ayupung 3:30 taba matamda Bishnupur district ki Morang police station gi manung chana Tronglaubi maning lekai da nongmai amadi bom kapsinduna akanba mawong da landarakre. Kuki militant sing na Tronglaubi maning lekai gi maning thangba sarukta leiba Galmol chingdagi Kuki militant sing na bom kapsilakpa aduda misi minadi yaukide adubu imung amagi toilet ama ang ta thoki badana tana thangnana leiba bamol gi mandaf amasu bom na panduna akaya toi thoki hairi. Bom na panduna yum gi toilet ama amangata thoan khraba imung asi Tronglaubi makha laikai da leiba kaisam local gi imung ni aduga bom na panduna akaya toi thokraba mandaf aduna kaisam local gi yum gi khanongpok thangbada leiba Brahmachari mayum Gobinath ki Radha mandaf haina khangnariba asini bom na panduna mandaf ki faklang gi jinga kaya akaya toi thokalaba matungda bom adu mandaf mayada tasinduna leikhi. Pau asina hai Kuki singna kapsilakhiba bom ani amana khul adugi maning thangba sarukta taduna pokhaikhi. Thodo asiga ikan kanadana Kuki militant singna Bishnupur district ki mafam kharada su bom amadi nongmai kapsilakhi hairi. Oirakliba fibam aduda khul ngakliba khunja sing amadi security kangbuna maikei animakta khut thoknaki adum oinamak security ki kangbu thodok thokfamda changsin khibaga loinana akanba khongjang changsin khi nongmai katharakliba mafam ni hariba Galmol Kuki khul gi chingi sarukta combing operation chathaduna Kuki militant singna saramba bunker su thugaiduna security force singna manghankre. Thodok thopamda Moirang ACG MLA Thongam Santina changsinuna yengsinki hairi amaromda Kuki militant singna Tronglaubi maning leikaida bom amadi nongmai kapsinduna landarakhiba sigi pauk tabadagi thodok thokfam aduda changsinnabagidamag masin yamlaba central force singi gari kaya ama Bishnupur tamna thomjilakhi. Gari sing asi lamdam adogi masing yamlaba maira paibi ima ibel sing thoraktuna Bishnupur kaithel mayada thingduna thamki. Nakal animakta muknaba chawna thoki lambi thingliba ima ibel sing na ngamduna central security force ki gari amadi Casper gari sing changhandabagi mamai leiraga hanki. Makha tana combined force ki kangbu thomjinduna operation chathaki mifamipun amadi khutsu khulai sing phagat khibagi paudi leikide.